ตัวเน่าให้บ้างั่งอะค่ะนั่งกลุ่มพนักช่วยงอนดับผู้บักสุสานแต่นะนั่งขังกันใหญ่ปะนั่งเห็นตาใหม่ปะนั่งงอนดากะดีตอนแกให้ประตูเยี่ยงนั่งเห็นตากหมายว่ากิพุทธีอิจำสมบัติทำได้ไรพุทธนาทีเนี่ยพุทธหุรานปนี้เนี่ยโอ้เห็นตั้งใหม่บ้าโอ้เห็นตั้งใหม่บ้านังมาปานด้ามุกตุทุเลวเฮไอ้คุยมายามจังตระอามุกตุผูบีเกนังฮันตะกับมูลากิสนะกันากนาวะเดมจันอะมาควรจะขังบักมตาวิดาน่าจะอันน่ะคุยมายามหลักทุกตนะไอ้กิตหลักปฏิกะดีหันยังไงฮะเห็นตั้งใหม่บ้านังเนี่ยเลยก็จะพูดท้าจะหลักปะกี้ไอ้คุยมายามจังตระก็กลายเป็นหลักอย่างนี้เนี่ยนังใจจานจะไม่เชื่อมชาวเลยเห็นตั้งใหม่บ้าเฮ้ยน่าจะอันน่ะคุยเนี่ยงานอีดุลาลีเนี่ยไอ้ดีน่ะคุยยี่ไรก็ไอ้ดับพุทธตำน่ะไรท้าเส้นเดียนเนี่ยมาดูกุมบัตเต่าให้ดับทับบักตัวไอ้เต่าเดียนเนี่ยน้อยบ่อิสมาชิกยาดูมาชินทีโนเนสเฮมานาเลยก็ไอ้ตำรวจไล่บุตรทัจินดูนะไอ้คุยอามังจังก็อัตตสิจินนะบ่ยาดเรลำบีโชรกตะหุยหกดวงตรงนะอาหางบ่เยียงแล้วก็เฮกตู้หัวนะเรชีปุ่มน้ำมักเสนังนะถกหันมังอักตัวนี้เนี่ยน่าจะน่าคุยหานะไอ้บัวผู้นึงมาวงแต่ปังผู้ผู้บักยี่วานี่น้อยเขาจิกที่มาดูอย่างนะร้อยเห็นตั้งหมายไปไอ้เช่เขาจิกที่ยามนะพอว่ามีชักกระโมยนะปะนี่ไอ้เกี่ยเสียงบัสักตั้มดูอุลักละบดีน่าคุยกยามาท่วงจ้าเลยเห็นนะฮะซาอีเต้าก็เป็นมาสิมีเผาที่พาจันก็เสร็จเลยมาน่ะบุญรวยนะทำมีฮะเบสมาอยู่ว่างานสินะต้องตักเสียระบดีสมัยนั้นงานตัวนั้นเลยปะการเดมาสิเฮลต์พูดเลยสิพูดเลยสิเห็นตั้งใหม่บ้านังใหญ่คุยเลยก็จะท้าจะรีบพูดตัวยามาคุยลูกโชโกนัดจะปะกี้นังหิงอะไรนังขังนี่แต่นั่นนะคุยชัวไอ้กี่เย็กนะบ่อยแต่ปะนี่นะเห็นตั้งใหม่บ่ไอ้น่ะไอ้หิงตะกะดีตอระเกให้ประตูเยี่ยงหน่อยไอ้โยมาดูกินปีดอลาคิสโนขังเงินนี่มาบุ้งน่ะมารุลมาพัดริบะนุ่มดังสิดะไอ้ตัวมันหุ่นดกลำละกะไล่ไก่มายังก็หาวระกะคงหามาสักครีเนบะมาลากตะลาคิสโนขังเงินนี่มา
ꯀꯗꯥꯏꯗꯒꯤ ꯗꯣꯟ ꯊꯤꯟꯕ ꯃꯈꯣꯟꯅꯣ ꯑꯩꯅ ꯇꯥꯔꯤꯁꯤꯕꯣ ꯉꯁꯤꯁꯤꯕꯨ ꯂꯨꯍꯣꯡꯕꯒ ꯂꯩꯖꯥꯠꯂꯅꯦ ꯂꯩꯔꯝꯃꯣꯏꯗ ꯂꯩꯀꯥꯏꯒꯤ ꯑꯌꯥꯝꯕ ꯊꯪꯅꯕ ꯈꯨꯟꯗ ꯈꯣꯡ ꯍꯥꯝꯕ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕꯅꯤ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯌꯥꯍꯣꯕ ꯀꯣꯛꯄꯤ ꯅꯥꯇꯣꯟꯖꯥꯎ ꯅꯈꯣꯏ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯅꯈꯣꯏ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯀꯣꯅꯣꯏ ꯃꯁꯤ ꯂꯩꯔꯗꯤ ꯑꯩꯅ ꯀꯅꯥꯕꯨ ꯀꯤꯔꯨꯅꯤ ꯅꯪ ꯌꯥꯝꯅ ꯐꯕ ꯇꯝꯅ ꯂꯥꯛꯏ ꯚꯨꯠꯅꯤ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯄꯦꯟꯗꯦ ꯉꯔꯥꯡꯒꯤ ꯉꯈꯥ ꯇꯣꯅꯥꯎ ꯍꯥꯏꯕꯗꯨꯅ ꯑꯣꯟꯊꯣꯛꯅ ꯎꯁꯤꯠꯇꯅ ꯑꯩꯒꯤ ꯃꯥꯏꯗ ꯀꯤꯟꯅ ꯊꯤꯜꯂꯝꯕ ꯑꯗꯨꯒ ꯀꯣꯛꯄꯤꯛꯀ ꯌꯥꯍꯣꯕ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯑꯩꯉꯣꯟꯗ ꯐꯨꯔꯝꯕ ꯑꯩ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯤ ꯑꯩ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ ꯃꯈꯣꯏꯗ ꯏꯟꯁꯤꯜꯂꯤꯕ ꯃꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯄꯨꯄꯨ ꯇꯣꯝꯕꯅ ꯏꯟꯁꯤꯟꯗꯨꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯅꯪ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒ ꯄꯨꯄꯨ ꯇꯣꯝꯕ ꯇꯣꯅꯥꯎ ꯑꯃꯗꯤ ꯀꯣꯛꯄꯤꯛ ꯌꯥꯍꯣꯕ ꯃꯈꯣꯏ ꯂꯣꯏꯅꯃꯛꯀꯤ ꯃꯊꯛꯇ ꯈꯨꯠ ꯊꯥꯕ ꯍꯧꯔꯨꯔꯣ ꯆꯠꯂꯣ ꯃꯈꯣꯏꯕꯨ ꯊꯤꯅ ꯂꯥꯛꯅꯧ ꯑꯣꯠꯂꯨ ꯃꯇꯝꯗꯨꯗꯇ ꯑꯩ ꯄꯦꯟꯕ ꯑꯣꯏꯒꯅꯤ ꯉꯁꯥꯏ ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯐꯨꯔꯝꯕꯗꯣ ꯐꯖꯅ ꯄꯦꯜꯂꯤꯍꯦ ꯃꯗꯨꯒꯤ ꯃꯥꯏꯕꯗꯣ ꯃꯊꯣꯡ ꯌꯥꯝꯅ ꯆꯥꯗꯦ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤꯅꯦ ꯑꯩꯈꯣꯏ ꯏꯇꯥꯎ ꯄꯤꯛꯇ꯭ꯔꯨꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤꯗꯣ ꯏꯇꯥꯎ ꯌꯥꯍꯣꯕ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯁꯦ ꯀꯩꯅꯣꯝꯃ ꯀꯥꯎꯕ ꯃꯥꯜꯂꯤ ꯀꯔꯤ ꯑꯃꯨꯛ ꯀꯥꯎꯔꯦ ꯍꯥ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯐꯨꯔꯝꯕꯗꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯚꯨꯠ ꯇꯝꯅ ꯂꯥꯏ ꯊꯥꯖꯤꯜꯂꯛꯄꯒꯤ ꯐꯨꯔꯝꯕꯅꯤ ꯏꯇꯥꯎ ꯄꯤꯛꯇ꯭ꯔꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯒꯤꯗꯤ ꯐꯨꯕꯗ ꯌꯥꯎꯍꯧꯗ꯭ꯔꯦ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯐꯨꯔꯝꯕꯗꯨ ꯄꯤꯛꯇ꯭ꯔꯨ ꯃꯥꯡꯍꯟꯈꯤꯕꯒꯤꯗꯤ ꯌꯥꯎꯈꯤꯗꯦꯅꯦ ꯂꯥꯛꯑꯣ ꯍꯟꯗꯛꯅ ꯄꯤꯛꯇ꯭ꯔꯨ ꯃꯥꯡꯍꯟꯈꯤꯕꯒꯤ ꯑꯃꯨꯛꯀ ꯐꯨꯔꯨꯁꯤ ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯅꯪꯅ ꯄꯤꯛꯇ꯭ꯔꯨ ꯃꯥꯡꯍꯟꯈꯤꯕꯒꯤ ꯐꯨꯒꯗꯕ ꯈꯔ ꯋꯥꯠꯍꯧꯔꯦ ꯃꯄꯥꯟꯗ ꯊꯣꯔꯛꯎ ꯑꯃꯨꯛꯀ ꯐꯨꯕꯤꯒꯦꯍꯦ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯏꯇꯥꯎ ꯂꯥꯛꯑꯣ ꯏꯇꯥꯎ ꯆꯦꯜꯂꯁꯤ ꯂꯥꯛꯑꯣꯍꯦ ꯌꯥ
接了嘿，接了嘿，接了嘿，接了接了。เห็นตากหมายเมื่อกี้ตำนานไล่บุตรชีมาท่องชาโรยเดาดิไล่ใกล้จะมีไล่แต่เมื่อกี้ขุดองชาบนเล่าระกายุ่มเดชังระกาปวดใจกับสู้หุรานบัชารีเนี่ยหุรานบัพุทธนี่ให้บ่าไอ้กี่ยุ่มมาทักษิดาไอ้บุกเรียมนารีบัชเห็นทางหมายเมื่อกี้พุทธละนัดระกาอามังสังกีพุทธุระอามาดิช่วยเดนเอาไว้รำลันนี่มาคุยนะมาพัมชีดหลักนี่บัชเห็นทางหมายบ้านะท่าจิลลักบัช่วยเดนเอาไว้รำกันนี่ไล่รำคังกันนี่เฮ้ยอามังสังกีทำนั่นไรพุทธการีกินนนังน่ะน่าเท่าอีเร่เลยแต่น่ะไอ้กี่ยุ่มทักแต่นับละกะไอ้งอนตะขันนับว่าเขาดิบดูการีกินเนาะฮะมาสิกี้มังสังกีตำละไล่บุตรเชเห็นทางหมายมันรวยบ่บุตรตัวน่ะอินสินบ่ช่วยเดนเอาไว้รำกันนี่มาเนี่ยอินสินบ่ไว้รำดีตัวน่าเอาแต่ช่วยเดนเอาขุดทารักละนี่กันน่านะชาวอีโดนเฮตาขุดุมมาเนี่ยนัตโตไอ้คุยเล็กไอ้เด็กพุทธาจิลกะไอ้กิลุหงก็ถูกไอ้ริเช่กินนัดถึงบิรามิโดมาได้แบบผู้พาราบันี่มาทั้งเงเทงนาระดีบ้ามาใหญ่โดพัดนะวาลีบันี่ฮิชอะตัวน้านั่นเนี่ยเห็นตั้งมาแบบผู้มาโดมาดูที่พัดเจเฮมานะไอ้คุยนี่กับพุทธาจิลดีตะวันตรงนี้ฮะท่านิ่งเลยกะท่าจะลักษณุดตาขุดุมมาดูกี้อามังสังเกตเลยว่าตำอะไรบุตรมาดีไอ้โชกี้เฮกีบิเดเฮตัวเงามาปั่นจะตั้งขนาดไหนจังลูกยุ่งจะทำเด็กประมาณนี้ตัวเงาเฮ้ยเนี่ยดาวคุดูกันเอาจังลูกไอ้เนี่ยใช้เนี่ยให้จ้านั่นเนี่ยตั้งใหม่แบบพูดแบบโดมาจะเฉาจนน่ะไอ้คุยจะพูดช่วยจะทำจิละมันนี่เสียงแบบนี้ทำจิละจ้าละดาวคุดูเฮ้ยกันเอาโน่นั่งกินดูมีอยู่สิทธิ์ละฮะยุ่มสิคุณจีกี่ควายที่กี่พอบ้าตัวน้องก็ยุ่มเนี่ยสินั่งทัดตัวฮะตาคุดุมตามาไล่บุตรเสียงครามาเลยเฮไอ้เหี้ยเสียงมันสักตากปะดปูกันน่าเนี่ยกี่รุ่ยตัวเนาะฮะกันน่ะเด็กมาปานดามุงตะทั่วกันเนี่ยยังอุศลอไอ้ที่กำจัดได้ด้วยทั่วแก่แล้วกันนะนั่งงเนี่ยทั่วก็ยังอุจจาระนั่งงเนี่ยงานก็ว่าสิมาการีช่วยกันนะรู้ได้บ้าง
ꯀꯅꯥꯁꯨ ꯂꯩꯇꯦꯕꯁꯦ ꯂꯩꯀꯥꯏꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯎꯕ ꯇꯣꯅꯥꯎ ꯑꯩꯒꯤ ꯃꯤꯡ ꯄꯟꯕꯗ ꯇꯝꯂꯥꯏ ꯚꯨꯠꯀ ꯂꯣꯏ ꯀꯥꯏꯗꯨꯅ ꯆꯦꯜꯂꯝꯃꯅꯤ ꯃꯁꯛꯁꯤꯒ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦꯁꯦ 마기 윰탁다 아마 룸두나 레리버세 마디 우보나 때하이바 ꯀꯔꯤꯅꯣ ꯃꯈꯣꯟ ꯑꯃ ꯇꯥꯔꯤꯁꯤꯅ ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯅꯪ ꯑꯃꯥꯡꯁꯪꯗ ꯂꯩꯕ ꯇꯃꯂꯥꯏ ꯚꯨꯠꯇꯨ ꯅꯠꯇ꯭ꯔꯣ ꯄꯨꯄꯨ ꯇꯣꯝꯕ ꯍꯧꯖꯤꯛꯀꯤ ꯇꯝꯕꯂꯥꯏ ꯚꯨꯠꯇꯨ ꯑꯩꯒ ꯂꯝꯕꯥ ꯇꯧꯅꯒꯦ ꯇꯧꯔꯤꯉꯩꯁꯤꯗ ꯀꯗꯥꯏꯗꯒꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯀꯔꯟ ꯇꯥꯁꯜꯂꯛꯏꯁꯤꯅ 야래 야래 ꯅꯪꯅ ꯇꯝꯅꯂꯥꯏ ꯚꯨꯠꯇꯨꯒ ꯐꯨꯅꯕꯗ ꯚꯨꯠꯇꯨꯅ ꯁꯣꯛꯀꯗꯧꯕꯗꯨ ꯎꯕꯗꯒꯤ ꯑꯩꯅ ꯑꯣꯏꯅ ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯕꯅꯤ ꯑꯗꯨꯅꯦꯕ ꯄꯨꯄꯨ ꯇꯣꯝꯕ ꯂꯩꯀꯥꯏꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯥꯎꯕ ꯇꯣꯅꯥꯎꯒꯤ ꯌꯨꯝꯗ ꯀꯔꯝꯕ ꯇꯝꯕꯂꯥꯏꯅ ꯂꯝ ꯍꯦꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯑꯩ ꯋꯥ ꯑꯃꯗꯤ ꯍꯥꯏꯔꯝꯒꯦ ꯃꯗꯨꯒꯤ ꯑꯃꯥꯡꯁꯪꯒꯤ ꯇꯝꯅꯂꯥꯏ ꯚꯨꯠꯇꯣ ꯈꯔ ꯄꯪꯇꯛ ꯁꯨꯇꯛ ꯇꯧꯕꯅꯤ ꯃꯗꯨꯅꯕꯨ ꯃꯤꯒꯤ ꯃꯅꯝ ꯃꯍꯥ ꯀꯟꯈ꯭ꯔꯕ ꯑꯃꯥꯡꯁꯪꯗ ꯂꯩꯕ ꯉꯝꯂꯤꯕꯅꯤ ꯃꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯏꯟꯁꯤꯟꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯤꯀꯣ ꯑꯗꯨꯕꯨꯗꯤ ꯈꯪꯗꯅ ꯂꯩꯔꯕꯅꯤ ꯄꯨꯄꯨ ꯇꯣꯝꯕ ꯍꯦꯟꯇꯥꯛ ꯃꯥꯏꯕꯅꯤ ꯏꯟꯁꯤꯟꯗꯅ ꯀꯅꯥꯅ ꯏꯟꯁꯤꯟꯗꯣꯏꯅꯣ ꯍꯥ ꯃꯗꯨꯒꯤ ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯍꯥꯏꯕꯗꯣ ꯃꯊꯣꯡ ꯆꯥꯗꯕ ꯈꯔꯗꯤ ꯇꯧꯔꯛꯈꯤꯅꯤ ꯆꯦꯛꯁꯤꯜꯂꯨꯀꯣ ꯊꯝꯕꯧ ꯊꯝꯕꯧ 에 까나노 ꯑꯩꯅꯤꯅꯦ ꯄꯨꯄꯨ ꯇꯣꯝꯕꯅꯤꯅꯦ ꯑꯣ ꯄꯨꯄꯨ ꯇꯣꯝꯕ ꯑꯣꯏꯔꯦ 이씨 ꯑꯩꯗꯤ ꯁꯤꯗ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤꯅꯣ ꯅꯪꯅ ꯈꯪꯗ꯭ꯔꯗꯤ ꯑꯩꯅ ꯌꯥꯝꯅ ꯈꯪꯒꯅꯤꯅꯦ ꯍꯥ ꯅꯀꯣꯛꯇꯨ ꯅꯤꯡꯁꯤꯡꯉꯨꯅꯦ ꯅꯪ ꯃꯐꯝꯁꯤꯗ ꯀꯔꯤ ꯃꯔꯝꯒꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤꯅꯣ ꯑꯣ ꯑꯩ ꯅꯤꯡꯁꯤꯡꯉꯦ ꯉꯁꯥꯏ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯃꯄꯥꯟꯗ ꯗꯣꯟ ꯊꯤꯟꯕꯒꯤ ꯃꯈꯣꯟ ꯇꯥꯏ ꯍꯥꯏꯗꯨꯅ ꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯕꯨꯠ ꯇꯝꯅꯂꯥꯏ ꯃꯆꯥ ꯃꯌꯥꯝ ꯑꯃꯒ ꯑꯃꯥꯡꯁꯪꯗ ꯂꯩꯕ ꯇꯝꯅꯂꯥꯏꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯩꯒꯤ ꯁꯨꯃꯥꯡꯁꯤꯗ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯔꯝꯃꯤꯅꯦ ꯃꯗꯨ ꯎꯕꯗ ꯑꯩꯗꯤ ꯄꯥꯈꯠꯃꯟꯗꯨꯅ ꯑꯗꯨꯝ ꯋꯥꯟꯊꯈ꯭ꯔꯖꯥꯠꯅꯤꯗꯅ ꯃꯈꯣꯏꯅ ꯍꯔꯥꯎꯅ ꯖꯒꯣꯏ ꯁꯥꯔꯤꯕꯗꯨ ꯑꯇꯩꯒꯤ ꯅꯠꯇꯦ ꯂꯩꯀꯥꯏꯒꯤ ꯃꯤ ꯂꯣꯏꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯖꯒꯣꯏ ꯁꯥꯔꯤꯕꯅꯤ ꯃꯁꯤꯒꯤ ꯑꯃꯥꯡꯁꯪꯒꯤ ꯇꯝꯅꯂꯥꯏ ꯚꯨꯠꯁꯤꯒ ꯍꯦꯟꯇꯥꯛ ꯃꯥꯏꯕꯅ ꯂꯣꯏꯕ ꯇꯝꯅꯂꯥꯏ ꯚꯨꯠꯇꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯥꯟꯅꯔꯒ ꯂꯩꯀꯥꯏꯗꯒꯤ ꯃꯤ ꯇꯥꯟꯊꯣꯛꯂꯒ ꯌꯨꯝ ꯌꯨꯝꯗ ꯆꯪꯗꯨꯅ ꯁꯒꯨꯟ ꯇꯧꯔꯤꯕꯅꯤꯅꯦ ꯑꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯄꯨꯄꯨ ꯇꯣꯝꯕ ꯍꯦꯟꯇꯥꯛ ꯃꯥꯏꯕꯁꯤꯁꯨ ꯇꯝꯅꯂꯥꯏ ꯚꯨꯠ ꯂꯣꯏꯔꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ 마수 담날라이 부담을 로여버니 마나 로이버 담날라이 부뚜가 나코이 아망상들 레리버 담날라이시가 마마나버니네 ꯄꯨꯄꯨ ꯇꯣꯝꯕ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩ ꯃꯦꯟꯃꯥꯟ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ ꯑꯃꯥꯡꯁꯪꯗ ꯂꯩꯔꯤꯕ ꯇꯝꯅꯂꯥꯏ ꯚꯨꯠꯁꯤꯡꯕꯨ ꯃꯁꯤꯡ ꯀꯌꯥ ꯁꯨꯒꯦ 아마 각더니 마사 아마 각더니 이씨 ꯄꯨꯄꯨ ꯇꯣꯝꯕ ꯑꯩꯈꯣꯏ ꯊꯔꯣꯁꯨ ꯉꯁꯥꯏ ꯏꯇꯩꯃ ꯄꯁꯣꯠ ꯍꯣꯏꯒ ꯊꯪꯅꯕ ꯈꯨꯟꯗ ꯃꯈꯣꯡ ꯍꯥꯝꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯑꯗꯨꯝ ꯍꯜꯂꯛꯇ꯭ꯔꯦ ꯑꯩꯁꯨ ꯏꯊꯟꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯀꯤꯖꯔꯦꯗ ꯌꯥꯔꯗꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯄꯨꯕꯤꯌꯣ 앙앙 마사 말리 탐바우 나윰다 레이타나 까다이데 레이게 하립노 ꯄꯨꯄꯨ ꯇꯣꯝꯕ ꯑꯩ ꯏꯇꯣꯝꯇ ꯂꯩꯍꯧꯕ ꯇꯜꯂꯦ 낭 마이보
ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯨꯛ ꯌꯥꯝꯕ ꯁꯦꯟ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯤ ꯐꯪꯂꯕꯗꯤ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯌꯦꯡꯅꯕꯁꯤꯡꯕꯨ ꯑꯣꯠꯅꯌꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯣꯏꯔꯤꯕ ꯇꯝꯂꯂꯥꯏ ꯚꯨꯠ ꯑꯁꯤ ꯉꯔꯥꯡ ꯊꯥꯈꯤꯕꯅꯤ ꯃꯈꯣꯏꯁꯤꯡꯗꯨꯁꯨ ꯁꯥꯊꯤꯅ ꯑꯣꯠꯅꯩꯕꯤꯔꯝꯂꯅꯤꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯐꯝꯗꯨꯅ ꯂꯩꯕꯗꯤ ꯀꯥꯟꯅꯗꯦ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯂꯒ ꯄꯨꯄꯨ ꯇꯣꯝꯕ ꯇꯣꯅꯥꯎ ꯑꯃꯗꯤ ꯌꯥꯍꯣꯕ ꯍꯣꯏꯗꯨ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯈꯪꯗꯦꯗꯩꯁꯦ ꯑꯩꯈꯣꯏ ꯅꯨꯄꯥꯗꯣ ꯃꯇꯣꯝꯇ ꯀꯃꯥꯏꯅ ꯂꯩꯔꯝꯗꯣꯏꯅꯣ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯆꯠꯄꯗ ꯀꯣꯛ ꯍꯦꯛ ꯌꯥꯎꯖꯔꯝꯂꯗꯤ ꯐꯗꯧꯅꯤ ꯍꯣꯏꯗ ꯑꯍꯤꯡ ꯑꯃꯈꯛ ꯌꯨꯝꯗ ꯃꯇꯣꯟꯗ ꯂꯩꯍꯧꯕꯗꯨꯕꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯃꯥꯕꯨ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯍꯥꯏꯕ ꯑꯇꯩꯒꯤ ꯋꯥꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯑꯃꯨꯛ ꯍꯟꯅ ꯌꯥꯎꯕ ꯉꯝꯂꯔꯣꯏ ꯃꯤꯒꯤ ꯃꯃꯥꯡꯗꯣ ꯑꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦ ꯑꯦ ꯑꯥꯗ ꯄꯨꯄꯨ ꯇꯣꯡꯕꯒꯤ ꯍꯥꯃꯦꯡ ꯃꯅꯤꯡꯗ ꯅꯞꯂꯤꯕ ꯅꯨꯄꯥꯁꯤꯕꯨ ꯑꯩꯈꯣꯏ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯃꯅꯤꯡꯗ ꯅꯞꯄꯤꯁꯦ ꯊꯝꯕꯧꯅꯤ ꯄꯨꯄꯨ ꯇꯣꯝꯕꯒ ꯀꯗꯥꯏꯗ ꯆꯠꯂꯤꯖꯥꯠꯅꯣ ꯑꯣ ꯄꯨꯄꯨ ꯇꯣꯝꯕ ꯑꯩꯈꯣꯏ ꯍꯜꯂꯛꯑꯦꯍꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯂꯥꯛꯇꯤ ꯂꯥꯛꯂꯦꯗꯅ ꯃꯁꯤ ꯆꯩ ꯐꯖꯅ ꯂꯩꯔꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯡꯅ ꯇꯥꯟꯅꯔꯒ ꯐꯥꯔꯨꯔꯣꯗꯅ ꯑꯩꯒꯤ ꯍꯥꯃꯦꯡ ꯃꯅꯤꯡꯁꯤꯗ ꯑꯗꯨꯝ ꯅꯞꯄꯒ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥ ꯉꯁꯥꯏ ꯃꯈꯩꯅ ꯋꯥꯔꯦ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛꯅ ꯍꯣꯠꯇꯨꯅ ꯆꯦꯟꯈ꯭ꯔꯤꯅꯦꯁꯦ ꯃꯈꯣꯏꯁꯤꯡꯁꯤ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ ꯑꯩ ꯀꯣꯛ ꯑꯃꯨꯛ ꯉꯥꯎꯔꯅꯤ ꯊꯦꯝ ꯅꯧꯗꯅ ꯇꯧꯔꯒ ꯉꯁꯤ ꯑꯍꯤꯡꯁꯤꯃꯒ ꯊꯣꯛꯍꯟꯈꯤꯗꯕ ꯌꯥꯗꯦ